ngasi numidanguramda phongkiba pauchede yawba maruiba khra meyamna pathokchari hanmada paujel news service tagi lapachari ningol sakoraroi ningol sakoba organizing committee delina nungsinaba ingtappa amadi aikoi masalamata oibagi pandamda delhi da leiba diaspora amadi tongan ba community singi miyoi sing kauduna sahi kodingi pangthoktuna lakpa ningol sakoba gi thoram handak sahi gi oina manipur da mamang sahi gi me ahomdagi haukiba irang asina maram oiraga pangthoklaroi haina committee gi convener na thadorokpa cherola mana hari cherola sina hojik oiriba manipur gi phibam asida handak sahi gi oina ningol sakoba festival pangthokpa asi sumloi mayum makai maina thadok piduna relief camp singda aba khangliba internally displaced persons singi khanduna festival asi pangthokpa gi mahut camp singda chatuna sana thangnaba amadi atai polam sing mateng oina pangani hari maramaduna pokchel zawba miyoi singna relief camp da mateng pangbagi thabak sing asida angamba mateng pangbiduna relief camp singda awaba khangliba sing asigi awabada sarukhi yamina se haina cherola sina makha tari Manipur Police का SBI का MOU खोरियाक पिनखरे Manipur Police की सेल तुमगी फिबम फगत हनबा State Bank of India SBI का Memorandum of Understanding MOU ama खोरियाक पिनखरे Manipur Police की माइकैदगी IGP Administration के जयंत कुमार अमसुंग SBI Regional Business Office Imphal की Regional Manager खुमुकचम ओकेंद्र सिंगा MOU adu ngarang khorek pinakibani hari khorek pinakiba aduda state bank gi director general Rajiv Singh su saru yakhi yanna cherola dugi matung ina Manipur police ta salary package yauna lupa crore ama phawgi insurance ki sanpham yauri masigi mathakta atopa sel thum ki kanaba wafam kya so memorandum aduda palli ICC gi nauna temporary committee sem khiba bu yaning daba phongdoktuna Governor the KuKi MLA Tarana Serol Pisenkre Manipur ki Singi District Sing the Autonomous District Council ADC Singi Administration gi mari leinana mamangai degi leraklaba Hill Areas Committee ISAC gi mikal pangthoktana Manipur lengakna nauna makhoi gi purit khawdagi puthokpa mioi singna semba temporary committee semnaba lawkiba warep adu Manipur thuaina ba honabada asoba thodang loduna Sathariba Lana Sigi Lusingbani Hariba KuKi MLA Tarana Yaning deba Phongdoktuna Manipur ki Governor Lakshman Prasad Acharya da Yaning deba Serol Pisenkre Hari Tongan Balengak ama Tanduna Hauki Pasahi Lisangani Kul Humdoi ki me Humdagi Sathariba Lana Sida Asobo Thaudang Lauriba KuKi MLA Haukholet Kipgan Ngursang Lung Sanate Chinlu Thang Haukip Kimnio Haukip Sangsing Letpau Haukif Paulin Lan Haukif MLA Khauti Lezamang Haukif Nemsakif Gyanamasung Bungjalgin Baltina Punna Kud Ekpiduna Tongan Pa Diman Yauna Sirolatu Governor the Pisin Kibani Hari Sirolatu the Palibadi ADC Singi Mikal Pangthukriba Pauba Administration the Kodong Sananaba Member Kunna Saba Temporary Committee Sing Semnaba Handakta Hill Area Committee na Warep Laukibani Khongthangasi unconstitutional oiba lone yadaba warep ama oiba tanatana democratic principle singbu karimnabani masidanatana ADC yauriba ex singbu ikai khomnadabani haina logani state asigi hojik oiriba phiba masida hill areas committee gi members sing oiriba MLA sing asi committee gi mifamda saru yaba ngamdana lakli asigumba yamna tamba ngamdaba amati misang mikhai naiba politics asina maram oiraga legislature oiriba KuKi MLA singna union territory gi dimanasi torokpani ngasisu amuka hanna MLA tara asina hena chesinba khongkhomga loinana union territory gi demand tawgani demand asida governor na minungsi urpiduna hill area committee gi mikal pangthoktana temporary committee semba si reject tobiu hill area committee gi khongthang asida Mineng sangduna unconstitutional oibo warep asi handokadabani haina KuKi MLA Tarana manaba phirep lominaduna Manipur lenga ki khongthang asi handoknaba governor da taksin bani governor na hiram asida mineng sangbidrabadi prime minister yauna union minister singda taksin gani hari